ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯃꯩꯇꯩꯒ ꯅꯥꯒꯥꯒ ꯄꯨꯟꯁꯤꯟꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯐꯥꯈꯤꯕ ꯃꯤꯆꯝ 6 ꯀꯟꯅꯅꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯦꯟꯒꯤ ꯂꯣꯏꯅꯕꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯅꯣ ꯃꯐꯝ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯂꯥꯎꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6 ꯀꯟꯅꯅꯕ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯁꯨꯡ ꯅꯥꯒꯥ ꯄꯨꯟꯁꯤꯟꯅꯔꯒ ꯏꯝꯐꯥꯜꯗ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯤꯂꯤꯇꯦꯟꯒꯤ ꯂꯣꯏꯅꯕꯤꯅ ꯀꯝꯗꯧꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯕꯅꯣ ꯃꯐꯝ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯈ꯭ꯔꯦ꯫ ꯅꯥꯒꯥ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯏꯝꯐꯥꯜꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13:30 ꯇꯥꯔꯛꯄꯗ ꯅ꯭ꯌꯨ ꯆꯦꯀꯣꯟꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯇ ꯅꯥꯒꯥ, ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡ ꯃꯊꯪ ꯂꯥꯛꯅꯈꯤ꯫ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯍꯩꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯈꯤ꯫ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯈꯤꯕ ꯃꯤꯆꯝ 6 ꯈꯨꯗꯛꯇ ꯔꯦꯁꯀ꯭ꯌꯨ ꯇꯧꯒꯗꯕꯅꯤ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯃꯤꯠꯌꯦꯡ ꯆꯪꯉꯨ, ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯜꯂꯨ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯀ꯭ꯔꯣꯁꯤꯡ ꯌꯧꯔꯛꯂꯒ ꯀꯣꯅꯨꯡ ꯃꯃꯥꯡ ꯐꯥꯎꯕ ꯈꯣꯡꯅ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯊꯤꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯣꯡꯆꯠ ꯆꯠꯍꯟꯈꯤꯗꯦ꯫ ꯃꯤꯌꯥꯝꯅ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯁꯤꯟꯗꯨꯅ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯆꯠꯊꯈꯤ꯫ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ, ꯀꯨꯀꯤꯒꯤ ꯄꯨꯋꯥꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ꯫ ꯇꯨꯡꯗ ꯃꯤꯑꯣꯏ 9 ꯈꯟꯒꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯎꯅꯍꯟꯈꯤ꯫ ꯃꯤꯑꯣꯏ 9 ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯣꯏꯟꯠ 8 ꯌꯥꯎꯏ꯫ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨꯗꯤ ꯃꯦ 16ꯗ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯅꯥꯒꯥ ꯃꯤꯆꯝ 10 ꯂꯩꯂꯣꯟ-ꯕꯥꯏꯐꯩ ꯚꯤꯂꯦꯖꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯔꯒ ꯀꯣꯔꯠꯇ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕꯤꯌꯨ꯫ ꯄꯥꯁꯇꯔ 2 ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗ ꯆꯦꯟꯅꯔꯤꯕ ꯂꯩꯂꯣꯟ-ꯕꯥꯏꯐꯩꯒꯤ ꯆꯤꯐ ꯂꯥꯜꯚꯣꯏ ꯕꯥꯏꯐꯩ ꯑꯃꯗꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯈꯨꯗꯛꯇ ꯐꯥꯕꯤꯌꯨ꯫ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯤꯌꯨ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯖꯧꯖꯥꯡꯇꯦꯛ ꯚꯤꯂꯦꯖꯇ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯆꯤꯔꯨ ꯅꯥꯒꯥ ꯗꯣꯜꯂꯥꯡꯗꯒꯤ ꯋꯤꯜꯁꯟ ꯍꯥꯠꯈꯤꯕꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ꯫ ꯎꯈ꯭ꯔꯨꯜꯒꯤ ꯇꯤ.ꯑꯦꯝ. ꯀꯥꯁꯣꯝꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯆꯤꯅꯥꯎꯁꯥꯡ ꯑꯃꯁꯨꯡ ꯋꯥꯔꯣꯏꯉꯝ ꯕꯁꯨꯝ ꯍꯥꯠꯈꯤꯕꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯈꯨꯌꯦꯛ ꯄꯤꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧ ꯍꯥꯏꯕꯅꯆꯤꯡꯕꯅꯤ꯫ ꯔꯦꯂꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁ. ꯁꯟꯖꯣꯏꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯨꯝꯅꯃꯛ ꯍꯜꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯅ ꯑꯀꯥꯏꯕ ꯇꯧꯔꯛꯂꯕꯗꯤ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ 6 ꯊꯥꯗꯣꯔꯛꯎ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏ 1,30,000 ꯏꯟꯗꯤꯌꯥꯒꯤ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤꯅ ꯃꯥꯡꯍꯟꯒꯨꯝꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯔꯨꯔꯕ ꯇꯨꯡꯗ ꯅꯥꯒꯥ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯃꯤꯌꯥꯝꯗ ꯍꯥꯏ ꯂꯩꯂꯣꯟ-ꯕꯥꯏꯐꯩꯒꯤ ꯆꯤꯐ ꯌꯥꯎꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯁꯣꯏꯗꯅ ꯐꯥꯒꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯐꯥꯔꯦ, ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯐꯥꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯉꯥꯛꯅ ꯃꯈꯣꯏ 6ꯀꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯏ ꯍꯥꯏꯔꯤ꯫ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯆꯥꯛꯆꯥ-ꯍꯩꯖꯥꯟꯅꯕ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯃꯌꯣꯜꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯉꯁꯤ ꯑꯩꯈꯣꯏ ꯃꯨꯠꯂꯣꯏꯁꯤ, ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯅ ꯁꯛꯇꯝ ꯉꯥꯛꯅ ꯍꯤꯡꯁꯤ ꯍꯥꯏꯔꯕꯗꯤ ꯄꯣꯂꯤꯇꯤꯛꯁꯇ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯊ ꯂꯤꯒ ꯃꯌꯣꯜꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯖꯦꯡꯕꯝ ꯁꯃꯥꯅꯟꯗꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯔꯥꯟꯕ ꯂꯤꯆꯠ ꯆꯨꯝꯊꯣꯛꯁꯤ, ꯃꯈꯥ ꯇꯥꯅ ꯁꯦꯜꯒꯤꯗꯃꯛ ꯏꯁꯥꯒꯤ ꯍꯛ ꯌꯣꯜꯂꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯤꯈꯜꯒꯤ ꯀꯩꯊꯦꯜꯗ ꯂꯩꯕ ꯑꯃꯗꯤ ꯌꯣꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯣꯏꯔꯒꯨꯝꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯆꯥꯛꯆꯥ-ꯍꯩꯖꯥꯟꯅꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯔꯦꯝ ꯑꯄꯥ ꯌꯥꯝꯅ ꯄꯥꯝꯂꯨꯕꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯉꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯔꯕ, ꯌꯨꯝ ꯏꯀꯩ ꯃꯩ ꯊꯥꯗꯨꯅ ꯇꯥꯜꯂꯔꯕ, ꯏꯔꯩꯄꯥꯛꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯤꯡꯍꯜꯂꯕ, ꯂꯩꯁꯦꯝꯂꯣꯟ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯌꯨꯝꯐꯝ ꯊꯨꯒꯥꯏꯔꯛꯂꯕ, ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯂꯕ, ꯏꯔꯩꯄꯥꯛꯄꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ, ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯕꯁꯨ ꯉꯝꯍꯟꯗꯕ, ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯖꯗꯕ, ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯂꯥꯎ ꯂꯥꯎꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗ꯭ꯔꯕ ꯌꯥꯝꯅ ꯂꯨꯔꯕ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕ
wakal tadrabadi aikoi mutlagani hairi. Mongkot Sepuda Khutlai paibasingna attack tawkhre. Ukhrul district ki Mongkot Sepuda Khutlai paibasingna May 12 gi numidangda akanba mawongda attack chattharakhre haina Working Committee on Kukis Civil Society Organization phongdokkhre. Lup asina thadarupa serol amana hai asigumba makalgi pamdaba thodoseng amuk hana thoandanaba security matik sana thamba mathau tai. May 12 gi numidang pung 10 rom tabada Litan Police Station konba S Lahu Tangkul Village Manaki Langang Sing Amadi Sarka Fung Yauna Maikei Kayadagi Mongkot Sepu Tamna Nomai Round Kaya Marom Kapsilaki Misam Miyamda Mangzaunana Thorang Taruba Matungda Atamnana Attack Chattharakhibani hairi. Lupa crore Samaga Maudraga Taruk Thadaduna Laikiba Gari Samariga Humdraga Taret Police Sinakhre. Police ki mapangal kalhandana law and order ngakpo oithokte haina Chief Minister Khemsana phongdokkhre. Manipur Police ki mapangal kangkat anaba Chief Minister Yumnam Khemsana ngasi tongan balamda sinagadaba Police ki gari Samariga Humdraga Taret flag off tawkhre. Ahanba Manipur Rifles ki parade ground pangthokpa thoram amada Chief Minister Yumnam Khemsan amadi Home Minister Govindas Konthawjam yauna gari sing adu flag off tawkhibani. Assistance to Status for Police Modernization Scheme makada Center na lupa crore samaga maudra taruk tasmek humpuga matwai kaitharaklaga gari sing adu laikibani. Chief Minister na flag off tawkiba gari sing adudi Hero Motorcycle sama Bolero B6 kuntraga mapan Bolero New Vehicle Yankai Tata Zoda Vehicle humdraga mari One Protected Vehicle Tara Ted Truck kun Tata 407 Vehicle kuntra Mahindra Nas kun Mahindra Bullet Raksak Humpu Water Tanker Taramapan Bolero Camper Yankai Amadi HMR Vehicle Mangani. MLA Singh Chief Secretary amasung DGP Rajiv Singh yauna pangthokiba thoram aduda Chief Minister Y Khemsana hai Singhi district singda infrastructure watpana singba kudong sadaba kaya laiba maramna emergency ama torokpa matamda haujik sizinariba gari sing asina mathau ningthina pangthokpa ngamdabagi phibam lai. Pumnamak asigi yenglaga Manipur Police ki DGP na lusingba team amana Assistance to Status for Police Modernization Scheme makada tongan makalgi gari sing amuktada pulap laibani. Hiram masigi matangda Union Ministry of Home Affairs na mamang saigi October 13 da lupa crore samaga maudraga taruk dasmek humpuga mathoigi senpam kaitharaki. Chief Minister na makatana hai Manipurda hujik thokliba irang ase laksana bohonabada Police personnel singna thawai phawba thadana achawa thodang lauduna lakli. Laibak amada police ki mapangal kalhandana law and order ngakpa oithokte. Maramadana Manipur Police ki mapangal kangkhat anaba lainga asina angamba thakta honakigani hainasu mahana phongdokhi. Thoram aduda Home Minister Govindas Konthawjamna hai ngasi lamthariba gari sing asi thodok wathok ama thorakpa matamda matam sana yauduna mathau ningthina pangthokpa ngamhanabagi pandamdani hairi.